Newton amuksu mamondok-laga masadu maningda khara hantaraga picture-da khara thengaga mangaktu thek-laga picture-gi mamai mayada hairei. Kaisu tawdiye sum nokningba angang macha. Picture masadu swai laukhre hantaraga tuminna mamaidu laithok-laga leire. Newton na kaino sumantharidubo tahawba tarimi nangbo. Picture khangai khangjinda hairei. Yare sida khamo. Newton break tu khangpa phai aduga yorbo. Picture na laibadu ataida nate magi mapamdani. Sir, ai lehorage sida yarani. Newton nokfe tawraga lehoro ko horendo phone pairo ko. Picture su hoi haina mangaktu nomi. Newton chanaba haina gari du mamai lerakpada car ama khambadu ure. Newton hanna yengdana gari du khara thauba hawi. Amuksu khangaude side glass dagi picture yengzarakpada Henry na gari dagi kumtharakpadu ure. Newton pinglaw na sawgalai. Kudakta masadu nokpa masu yaure. Gari du yam thuna mamaidu sat leirei. Picture na Henry gi manakta chatpadu ubada. Picture na Henry manak yaudringai. Newton na gari du kanna thauzili. Picture su khangboy kaiboy mamit manadu chap yungkhre. Newton maya chiglaga. Kaidano yumda changdana. Picture Henry da amuk yeng Newton da amuk yengai. Khumfam khangdana lei. Henry shu Newton ubadagi yam thuna magi gari da amuk karaga laikre. Newton na khondu kalapna laurai. Ai na shinang tadabra kaidano. Picture makhutu thilli. Henry na gari khamliba mapa adwaida. Sir, adalaire ekhoyum. Newton maya chiklaga. Aduga engonda oidaba ngangba. Nangna sida khamo hairina kaige. Picture su khumlai. Sir, ekhoi thonganda direct khamada nungaitiye mama hoina uraga. Newton sauna. Aise nangi kanana. Picture di boyfriend kaina hairoktogi ningdana pakhatna. Sir, ai Newton na sat hairei. Aise nangi oza natabra. Nangi VF sunatana kaigi kirino. Picture luktharaga lei mapi irasu chelai. Newton amuk sunungaite khara fatharaga. Yare chango. Picture su tapna. Sir su chatlo, ai su chatlage. Newton mamitu khana Henry da yengai. Aduga kariyamnabagi minokta tauraga hairei. Yaroi natom thadokpa yaroi. Swaida huranba yam lei. Nongmadi lungfu tauraga natraga mamit mana choibra haibu mamito naurina kapa soidrabane. Picture ngakna. Ha kaiba. Newton amuk sauna picture don silaga. Yare nang su chango. Si hairaga khara hauna Henry tanaba hairei. Handakti nauri maru chadauba yam leiko khara chekshina chalo. Henry mamaidu nalai ngangi badu mangondani haiba khangi. Picture su mayum manungda changdoigi tawbadu Newton da. Ngaiko. Picture amu onsilaklaga. Sir, kay haige. Newton Henry da yengai. Si kanano ma? Henry na gari da lairibadu yengai. Mamitu khara suklap tawi. Aduga latla tawraga. Ma. Newton maya chiglaga. Ma. Nang naraido khangta talakpra haibu. Ka uro. Picture kina khangai khangjinda. Sir, ma ekhoi kakani. Newton pisumani du thekalaga. Chumdagi kaka thoga
ꯃꯥꯅ ꯁꯤꯗ ꯂꯥꯛꯑꯒ ꯀꯩꯅꯣ ꯂꯨꯝꯃꯤꯁꯦ? ꯄꯤꯛꯇ꯭ꯔꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯅ꯭ꯌꯨꯇꯟꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯠꯇꯦꯅꯦ, ꯀꯩꯅꯣꯕ ꯃꯥꯅ ꯂꯨꯝꯃꯤꯁꯦ? ꯃꯥ ꯁꯣꯏꯔꯦꯀꯣ, ꯅꯪ ꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ, ꯀꯩꯕꯣ? ꯌꯥꯔꯦ, ꯀꯩꯁꯨ ꯅꯠꯇꯦ, ꯆꯪꯉꯣ ꯆꯠꯂꯣ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯍꯦꯟꯔꯤ ꯅ꯭ꯌꯨꯇꯟ ꯆꯠꯈꯤꯕ ꯉꯥꯏꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅ꯭ꯌꯨꯇꯟ ꯉꯥꯏꯍꯥꯛꯇꯪ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯂꯩ꯫ ꯃꯥꯅ ꯂꯩꯔꯤꯕꯗꯨ ꯑꯇꯩꯒꯤ ꯅꯠꯇꯦ, ꯍꯦꯟꯔꯤ ꯆꯠꯈꯤꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯁꯣꯝꯗꯁꯨ ꯍꯦꯟꯔꯤꯅ ꯃꯥ ꯆꯠꯈꯤꯕꯅꯤ ꯉꯥꯏꯔꯤꯕꯗꯨ꯫ ꯃꯥꯁꯨ ꯏ ꯀꯥꯕꯗ ꯂꯣꯏꯔꯕꯅꯤ ꯋꯥꯈꯜꯗ꯫ ꯃꯁꯤ ꯑꯔꯤꯕꯁꯦ ꯑꯩꯅ ꯃꯥ ꯁꯣꯏꯔꯣꯏ, ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯄ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯅꯦ, ꯌꯥꯗ ꯌꯥꯗ꯭ꯔꯗꯤ ꯈꯪꯍꯟꯗ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯇꯝꯗꯨ ꯉꯥꯏꯍꯥꯛ ꯍꯧꯈ꯭ꯔꯦ꯫ ꯅ꯭ꯌꯨꯇꯟ ꯒꯥꯔꯤꯗꯨ ꯍꯦꯟꯔꯤꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯛꯏ꯫ ꯍꯦꯟꯔꯤꯗꯤ ꯎꯗꯕ ꯁꯥꯔꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯂꯩ꯫ ꯅ꯭ꯌꯨꯇꯟꯅ ꯒ꯭ꯂꯥꯁꯇꯨ ꯃꯈꯨꯠꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯤ꯫ ꯍꯦꯟꯔꯤꯁꯨ ꯌꯦꯡꯗ ꯌꯥꯗꯕꯒꯤ ꯌꯦꯡꯉꯛꯏ꯫ ꯒ꯭ꯂꯥꯁꯇꯨ ꯆꯤꯡꯊꯔꯒ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯣꯏꯅꯣ? ꯅ꯭ꯌꯨꯇꯟꯁꯨ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ, ꯑꯩꯕꯨꯔꯣ? ꯁꯤꯗ ꯑꯉꯥꯡ ꯑꯃꯈꯛ ꯊꯤꯜꯂꯝꯕꯅꯦ, ꯁꯔꯗꯤ? ꯍꯦꯟꯔꯤ ꯃꯀꯣꯛꯇꯨ ꯅꯥꯜꯂꯒ, ꯑꯩꯗꯤ ꯁꯤꯗ ꯁꯨꯝ꯫ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯅ꯭ꯌꯨꯇꯟꯅ ꯃꯆꯤꯟꯒꯗꯨ ꯐꯩꯅ ꯅꯣꯛꯂꯒ, ꯑꯣ, ꯁꯔꯅ ꯁꯨꯝ ꯁꯤꯗ ꯂꯨꯝꯂꯝꯕ? ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯈꯪꯌꯦꯡ ꯌꯦꯡꯉꯛꯏ꯫ ꯅ꯭ꯌꯨꯇꯟꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯣ ꯁꯔꯕꯨ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯧꯔꯤꯒꯦ? ꯍꯦꯟꯔꯤꯁꯨ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯁꯤꯟꯅꯔꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨ ꯎꯕꯗ ꯅ꯭ꯌꯨꯇꯟ ꯃꯥꯒꯤ ꯁ꯭ꯄꯦꯛꯇꯨ ꯎꯞꯂꯒ, ꯄꯛꯇꯤ ꯄꯛꯇꯅ ꯍꯧꯔꯤ, ꯍꯅꯨꯊꯪꯗꯅꯦ, ꯅꯪꯒꯤꯕꯣ ꯍꯦꯔꯣ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛ ꯐꯩꯖꯤꯜꯂꯛꯇꯅ꯫ ꯅ꯭ꯌꯨꯇꯟꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯍꯦꯟꯔꯤꯁꯨ ꯅ꯭ꯌꯨꯇꯟꯅ ꯒꯥꯔꯤ ꯊꯧꯈꯤꯕꯒ ꯌꯥꯝ ꯊꯨꯅ ꯄꯤꯛꯇ꯭ꯔꯨ ꯈꯣꯏꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯆꯪꯉꯛꯏ꯫ ꯄꯤꯛꯇ꯭ꯔꯨ ꯍꯦꯟꯔꯤ ꯎꯕꯗ ꯈꯔꯗꯤ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯈꯜꯂꯤ꯫ ꯀꯀꯥ, ꯍꯦꯟꯔꯤ ꯁꯥꯎꯅ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯁꯤ ꯍꯥꯏꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯅꯥꯏꯗꯅ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯃꯥꯏꯗꯨ ꯅꯥꯜꯂꯒ ꯌꯥꯝ ꯀꯤꯅ, ꯀꯀꯥ, ꯑꯩ ꯋꯥ ꯉꯥꯡꯅꯕ ꯇꯟꯖꯥꯒ ꯄꯤꯗꯦ ꯍꯦꯟꯔꯤ ꯈꯣꯟꯀꯂꯞꯅ, ꯑꯩꯅ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯊꯥꯕꯁꯤꯗꯤ ꯅꯪꯕꯨ ꯁꯥꯊꯣꯛꯅꯕ꯭ꯔꯣ? ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ꯫ ꯇꯣꯝꯕꯤ ꯅꯥꯀꯟꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯥꯎꯅꯤꯡꯕꯒꯤ ꯇꯧꯐꯝ ꯈꯪꯗꯅ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏ꯫ ꯑꯃꯨꯛ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯑꯩ ꯀꯣꯟꯅ ꯂꯥꯛꯑꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯋꯥꯍꯩ ꯑꯅꯤ ꯁꯨꯅ ꯍꯥꯏꯔꯝꯗꯅ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯒꯥꯔꯤꯗ ꯀꯥꯏ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯂꯩ꯫ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯣꯏꯁꯨ ꯌꯨꯝ ꯌꯧꯔꯦ꯫ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯍꯦꯟꯔꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯌꯥꯝ ꯀꯟꯅ ꯊꯤꯡꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯇꯞꯅ ꯆꯪꯉꯛꯏ꯫ ꯃꯥ ꯎꯕꯗ ꯂꯩꯃ ꯄꯥꯈꯠꯅ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦ? ꯄꯤꯛꯇ꯭ꯔꯨꯁꯨ ꯉꯛꯅ, ꯑꯆꯧꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦ? ꯉꯁꯥꯏꯗꯒꯤ ꯊꯤꯕꯗꯅꯦ꯫ ꯄꯤꯛꯇ꯭ꯔꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯄꯨꯡ ꯌꯦꯡꯂꯨꯕꯗ 5 ꯇꯥꯒꯗꯧꯔꯝꯂꯦ꯫ ꯃꯨꯊꯤꯅ, ꯗꯥꯔꯤꯅꯁꯨ ꯀꯣꯜ ꯇꯧꯔꯛꯏ, ꯂꯥꯛꯄ꯭ꯔꯣꯅ꯫ ꯑꯗꯣ ꯃꯥꯒ ꯀꯃꯥꯏꯅ ꯑꯃꯨꯛ ꯊꯦꯡꯅꯔꯤꯕ? ꯄꯤꯛꯇ꯭ꯔꯨ ꯌꯥꯝ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏ ꯃꯥꯍꯣꯏꯗ ꯆꯠꯂꯨꯕꯅꯦ꯫ ꯂꯩꯃꯁꯨ ꯁꯥꯎꯅꯤꯡꯅ, ꯍꯥꯟꯅ ꯍꯥꯏꯔꯝꯃꯒ ꯆꯠꯄ ꯑꯣꯏꯗꯤ ꯐꯩꯅꯦ, ꯅꯠꯇꯦꯅꯦ, ꯅꯪꯕꯨ ꯀꯅꯥꯒ ꯆꯠꯂꯤꯅꯣ? ꯑꯆꯧꯅ, ꯏꯕꯦꯝꯃ, ꯃꯇꯨꯡꯗꯅꯦ ꯑꯗꯨꯃꯥꯏꯅ ꯅꯇꯣꯝꯗ ꯆꯠꯀꯅꯨꯀꯣ, ꯃꯇꯝꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ꯫
ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯂꯨꯔꯦ ꯄꯤꯛꯇ꯭ꯔꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯄꯤꯛꯇ꯭ꯔꯨ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯍꯦꯟꯔꯤꯗꯤ ꯎꯗꯦ ꯕꯦꯒꯇꯨ ꯊꯝꯂꯒ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯏ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯀꯗꯥꯏꯗꯩꯅꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯇꯥꯁꯤꯜꯂꯤ ꯑꯗꯨꯕꯨ ꯕꯦꯜꯀꯣꯅꯤꯗꯒꯤ ꯍꯦꯟꯔꯤꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯦ ꯗ꯭ꯔꯦꯁꯇꯨ ꯍꯣꯡꯕ ꯂꯣꯏꯔꯒ ꯕꯦꯜꯀꯣꯅꯤ ꯂꯣꯝꯗ ꯊꯣꯛꯂꯛꯏ ꯍꯦꯟꯔꯤ ꯐꯣꯟꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯝꯅ ꯍꯔꯥꯎꯕꯁꯨ ꯃꯥꯜꯂꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯧꯖꯤꯛꯇ ꯋꯥꯈꯜꯗꯨ ꯈꯔ ꯁꯥꯐꯕꯒꯨꯝ ꯇꯧꯔꯛꯏ ꯍꯦꯟꯔꯤꯅ ꯅꯣꯛꯄꯗꯨ ꯎꯕꯗ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯍꯦꯟꯔꯤ ꯅꯣꯛꯂꯒ ꯑꯁꯦꯡꯕꯩꯅꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯌꯥꯅꯕ ꯂꯣꯏꯁꯤꯟꯒꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯄꯤꯛꯇ꯭ꯔꯨꯅ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯄꯤꯁꯨꯃꯅꯤꯗꯨ ꯁꯨꯛꯇꯣꯔꯛꯏ ꯃꯁꯛꯇꯨ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯑꯃꯨꯛ ꯂꯩꯔꯒ ꯐꯣꯟꯗꯨꯗ ꯑꯣꯟꯁꯤꯜꯂꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯀꯦꯀꯣ ꯊꯝꯃꯦ ꯁꯤ ꯍꯥꯏꯔꯒ ꯍꯦꯟꯔꯤ ꯌꯥꯝ ꯐꯤꯡꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯗ ꯍꯟꯅꯁꯨ ꯌꯦꯡꯂꯝꯗꯦ ꯄꯤꯛꯇ꯭ꯔꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈꯜꯗꯨ ꯋꯥꯔꯤ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛꯇꯨꯅ ꯂꯥꯜꯂꯨꯕꯒꯤꯅꯤ ꯃꯥꯕꯨ ꯂꯥꯟꯅ ꯎꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯍꯦꯟꯔꯤꯁꯨ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯁꯥꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯤꯁꯨ ꯃꯥꯜꯂꯤ ꯄꯤꯛꯇ꯭ꯔꯨ ꯇꯧꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩ ꯃꯄꯤ ꯏꯔꯥ ꯆꯦꯟꯒꯦ ꯇꯧꯏ ꯀꯧꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯀꯧꯕꯗꯤ ꯉꯝꯗꯦ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ ꯌꯥꯝ ꯇꯞꯅ ꯀꯧꯔꯛꯏ ꯀꯀꯥ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯛꯏ ꯃꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯀꯤꯔꯦ ꯍꯦꯟꯔꯤ ꯁꯥꯎꯅ ꯍꯪꯉꯛꯏ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯄꯤꯛꯇ꯭ꯔꯨ ꯉꯁꯥꯏꯃꯛꯈꯩ ꯈꯥꯡꯖꯤꯜꯂꯝꯕ ꯃꯄꯤꯗꯨ ꯁꯤꯟꯊꯔꯛꯏ ꯑꯔꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯂꯣꯏꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯦꯟꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯒꯤꯅꯣ ꯀꯞꯄꯤꯔꯦ ꯅꯪ ꯑꯩꯅ ꯃꯥꯒ ꯂꯣꯏꯅꯅꯨ ꯍꯥꯏꯗ꯭ꯔꯣ ꯑꯩꯁꯨ ꯈꯪꯉꯤ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕ ꯑꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯃꯅꯨꯡꯗ ꯀꯩ ꯇꯧꯏ ꯀꯩ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯅꯠꯇꯦ ꯁꯨꯝ ꯎꯠꯂꯛꯏꯕ ꯅꯪꯒꯤ ꯑꯦꯇꯤꯆꯨꯠꯇꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯊꯥꯖꯅꯤꯒꯦ ꯄꯤꯛꯇ꯭ꯔꯨꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯥꯕꯨ ꯐꯠꯇꯅ ꯎꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯍꯦꯟꯔꯤꯁꯨ ꯍꯟꯗꯦ ꯁꯨꯝ ꯍꯥꯏꯔꯛꯏ ꯍꯥꯏꯌꯨꯅꯦ ꯅꯪꯕꯨ ꯑꯩꯒꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯅꯪ ꯅꯅꯤꯡ ꯇꯝꯕ ꯌꯥꯝ ꯄꯥꯝꯃꯤꯔꯥ ꯑꯩꯅ ꯅꯪꯕꯨ ꯐꯥꯖꯤꯜꯂꯕꯣ ꯄꯤꯛꯇ꯭ꯔꯨ ꯍꯟꯗꯛꯇꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯕꯨ ꯑꯗꯨꯝꯅ ꯎꯕꯤꯒꯅꯨ ꯀꯀꯥ ꯍꯦꯟꯔꯤ ꯃꯆꯤꯟꯗꯨ ꯐꯩꯅ ꯅꯣꯛꯂꯒ ꯃꯗꯨꯗꯤ ꯃꯤ ꯈꯨꯗꯤꯡꯒꯤꯅꯤ ꯍꯨꯔꯥꯟꯕ ꯃꯤ ꯑꯃꯇꯅ ꯃꯁꯥ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯕꯅꯤ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯇꯧꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯅꯪꯅ ꯈꯪꯈ꯭ꯔꯁꯨꯅꯦ ꯑꯩꯅ ꯇꯧꯗꯦꯅ ꯂꯣꯠꯀꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯄꯤꯛꯇ꯭ꯔꯨ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯁꯥꯎꯅꯤꯡꯂꯛꯂꯤ ꯍꯟꯗꯛꯇꯤ ꯀꯞꯄꯒ ꯈꯨꯝꯃꯛꯏ ꯀꯀꯥ ꯃꯁꯤꯕꯨ ꯑꯩꯅꯔꯣ ꯍꯦꯟꯔꯤ ꯊꯠꯂꯒ ꯈꯨꯝꯃꯛꯏ ꯀꯩꯅꯣ ꯑꯩꯅꯔ ꯍꯥꯏꯗꯤ ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯅ ꯈꯨꯝꯃꯛꯏ ꯑꯣꯏꯗꯕ ꯑꯃ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯗꯕ ꯆꯥꯝꯃ ꯉꯥꯡꯉꯤ ꯍꯥꯏꯕꯁꯤꯗꯤ ꯀꯀꯥ ꯈꯪꯗꯕ꯭ꯔꯥ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯒ ꯀꯔꯤ ꯀꯀꯥꯅ ꯑꯩꯒ ꯀꯀꯥꯒ ꯂꯨꯍꯣꯡꯉꯤ ꯍꯥꯏꯕ ꯀꯔꯤꯒꯤ ꯂꯣꯠꯂꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯁ꯭ꯀꯨꯜ ꯇꯝꯍꯜꯂꯤꯕꯅꯣ ꯃꯁꯤꯗ ꯊꯣꯛꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯁ꯭ꯀꯨꯜ ꯇꯝꯍꯜꯂꯤꯕꯁꯦ ꯑꯩꯅ ꯇꯝꯖꯔꯣꯏ ꯍꯥꯏꯕꯅꯤ ꯍꯦꯟꯔꯤꯁꯨ ꯈꯜꯂꯨꯔꯒ ꯃꯥꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯐꯨꯕꯤꯕꯁꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯈꯜꯂꯛꯏ ꯆꯪꯁꯤꯟꯗꯨꯅ ꯀꯞꯄꯤꯕ ꯄꯤꯛꯇ꯭ꯔꯨꯕꯨ ꯃꯊꯥꯗ ꯆꯦꯅ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯀꯀꯥꯒꯤ ꯑꯉꯥꯡ ꯌꯥꯔꯦꯕ ꯀꯞꯀꯅꯨ ꯀꯀꯥ ꯂꯥꯜꯂꯦꯕ ꯃꯇꯨꯡꯗꯤꯅꯦ ꯑꯩ ꯅꯪꯕꯨ ꯐꯨꯔꯔꯣꯏꯌꯦ ꯄꯤꯛꯇ꯭ꯔꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯒ ꯍꯥꯏꯔꯛꯏ ꯀꯀꯥ
ꯑꯩ ꯀꯩꯝꯇ ꯇꯧꯗꯦ ꯑꯩ ꯃꯇꯨꯡꯗ ꯃꯥꯅ ꯎꯗꯅꯕ ꯑꯩ ꯁ꯭ꯀꯨꯜꯁꯨ ꯀꯥꯔꯔꯣꯏꯒꯦ ꯍꯦꯟꯔꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯌꯥꯔꯦꯕ ꯀꯀꯥ ꯁꯣꯏꯈ꯭ꯔꯦꯕ ꯀꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯇꯣꯏꯅꯣ ꯄꯣꯊꯥꯖꯔꯨꯔꯣ ꯀꯩꯝꯇ ꯈꯜꯂꯅꯨꯁꯦ ꯑꯁꯨꯝꯅ ꯄꯤꯛꯇ꯭ꯔꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯔꯦ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅ꯭ꯌꯨꯇꯟꯅ ꯐꯣꯟ ꯌꯦꯡꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯀꯩ ꯑꯉꯥꯡꯅꯣ ꯁꯤꯕꯣ ꯐꯣꯟꯒ ꯇꯧꯔꯛꯇꯤꯌꯦ ꯌꯨꯝ ꯌꯧꯕꯒ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒ ꯑꯩꯅ ꯇꯧꯔꯨꯕꯁꯨ ꯌꯥꯔꯣꯏ ꯃꯃꯥꯅ ꯑꯃꯨꯛ ꯐꯥꯗꯨꯅ ꯐꯨꯕꯤꯅꯤ ꯖꯦꯝꯁꯅ ꯇꯥꯃꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯉꯁꯥꯏꯗꯤ ꯏꯅꯩ ꯅꯩꯈ꯭ꯔꯦꯅꯦ ꯑꯉꯥꯡ ꯑꯅꯤ ꯍꯥꯞꯄꯒ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯊꯤꯗꯣ ꯇꯥꯅꯤꯡꯗꯦ ꯏꯅ ꯏ ꯀꯥꯕꯅꯦ ꯍꯧꯖꯤꯛꯐꯥꯎ ꯐꯣꯟꯒ ꯇꯧꯔꯛꯇꯤꯌꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯋꯥꯔꯤ ꯁꯥꯗ꯭ꯔꯤꯕꯣ ꯐꯣꯟꯒ ꯄꯤꯈ꯭ꯔꯒ ꯃꯃꯥꯅ ꯉꯥꯡꯒꯅꯤ ꯃꯥ ꯇꯧꯔꯛꯀꯦ ꯍꯥꯏꯕꯅꯦ ꯖꯦꯝꯁꯅ ꯐꯣꯟꯗꯨ ꯃꯨꯜꯂꯒ ꯑꯁ ꯂꯣꯏꯔꯦꯁꯦ ꯃꯥꯅ ꯇꯧꯔꯛꯄ ꯉꯥꯏꯗꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯀꯣ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯏꯀꯥꯏ ꯊꯤꯒꯟꯈ꯭ꯔꯕ ꯐꯅ ꯅꯨꯡꯁꯤꯔꯁꯨꯅꯦ ꯄꯥꯝꯃꯁꯨ ꯅꯨꯡꯁꯤꯗꯕ ꯁꯥꯔꯗꯣꯏꯅꯤ ꯏꯀꯥꯏꯗꯅ ꯂꯩꯔꯝꯗꯣꯏ ꯄꯣꯠꯅꯤ ꯑꯩ ꯇꯧꯒꯦ ꯄꯤꯔꯛꯑꯣ ꯁꯤ ꯍꯥꯏꯔꯒ ꯖꯦꯝꯁꯅ ꯄꯤꯛꯇ꯭ꯔꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯁꯣꯝꯗ ꯄꯤꯛꯇ꯭ꯔꯨꯈꯣꯏꯁꯨ ꯀꯟꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯤꯉꯩ ꯀꯥ ꯃꯅꯨꯡꯗꯒꯤ ꯀꯣꯜ ꯇꯧꯔꯛꯄꯗꯨ ꯈꯔ ꯇꯥꯔꯛꯏ ꯌꯥꯝ ꯍꯧꯅ ꯅꯠꯇ꯭ꯔꯕꯁꯨ ꯃꯨꯊꯤꯅ ꯑꯦ ꯐꯣꯟ ꯂꯥꯛꯑꯦ ꯍꯦꯟꯔꯤꯅ ꯄꯤꯛꯇ꯭ꯔꯨꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟ ꯅꯠꯇ꯭ꯔꯣ ꯄꯤꯛꯇ꯭ꯔꯨ ꯃꯁꯥꯗꯨ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯍꯨꯃꯥꯡ ꯀꯥꯡꯂꯛꯏ ꯑꯇꯩꯒꯤ ꯅꯠꯇꯦ ꯂꯥꯛꯏꯕ ꯐꯣꯟꯗꯨ ꯅ꯭ꯌꯨꯇꯟꯒꯤ ꯐꯣꯟꯅꯤ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯉꯤ ꯍꯦꯟꯔꯤꯅ ꯑꯃꯨꯛꯁꯨ ꯔꯤꯡꯇꯣꯟꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯌꯥꯝ ꯀꯥꯛꯑꯦ ꯑꯃ ꯁꯤꯟꯗꯣꯛꯑꯣ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯄꯤꯛꯇ꯭ꯔꯨ ꯍꯧꯒꯠꯀꯦ ꯇꯧꯋꯤ ꯑꯆꯧꯅ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯆꯥꯕ ꯂꯣꯏꯔꯒ ꯄꯥꯏꯌꯣ ꯍꯧꯒꯠꯂꯗꯤ ꯆꯥ ꯑꯃꯨꯛ ꯑꯣꯛꯑꯅꯤꯅꯦ ꯍꯩ ꯃꯨꯊꯤ ꯅꯪ ꯂꯧꯔꯛꯀꯦꯁꯨ ꯂꯧꯔꯛꯎꯅꯦ ꯄꯤꯛꯇ꯭ꯔꯨ ꯄꯥꯈꯠꯅ ꯌꯥꯅꯤꯌꯦ ꯃꯨꯊꯤ ꯂꯧꯗ꯭ꯔꯁꯨ ꯌꯥꯅꯤ ꯁꯣꯝꯗꯗꯤ ꯐꯣꯟ ꯑꯣꯛꯇꯦ ꯀꯥꯏꯅ ꯂꯦꯞꯄ ꯂꯩꯕ ꯅꯠꯇꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯦꯞꯊꯈꯩ ꯇꯧꯔꯛꯏ ꯃꯨꯊꯤꯅ ꯀꯅꯥ ꯁꯤꯕ ꯌꯥꯎꯔꯖꯥꯠꯅꯣ ꯑꯁꯤꯕꯣ ꯑꯩ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯑꯗꯨꯒ ꯑꯩ ꯅꯩꯒꯦ ꯄꯤꯛꯇ꯭ꯔꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯨꯊꯤ ꯌꯥꯔꯅꯤꯌꯦ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯅꯤ ꯃꯥꯗꯤ ꯑꯗꯨꯝ ꯇꯧꯕꯅꯦ ꯃꯨꯊꯤꯅ ꯅꯃꯥꯟꯅꯕꯤꯁꯤꯗꯤ ꯄꯨꯔꯥ ꯂꯩꯈꯠꯂꯦꯅ ꯑꯁꯨꯝꯅ ꯃꯣꯏꯁꯨ ꯆꯥꯛꯇꯨ ꯆꯥꯔꯤ ꯀꯣꯜꯗꯨ ꯑꯣꯛꯇꯦ ꯁꯣꯝꯗꯅ ꯖꯦꯝꯁꯅ ꯑꯠꯆꯥ ꯑꯣꯛꯇꯦꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯔꯤꯕ ꯐꯣꯟꯁꯤꯕꯨ ꯀꯩ ꯀꯣꯛꯅꯣ ꯃꯥꯒꯤꯗꯨꯕꯣ ꯅ꯭ꯌꯨꯇꯟ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯂꯥꯟꯅꯗꯤ ꯈꯜꯂꯨꯗꯦ ꯃꯥ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯄꯥꯕ꯭ꯔꯥ ꯑꯃ ꯇꯧꯔꯝꯅꯤ ꯐꯣꯟ ꯄꯥꯏꯔꯝꯃꯣꯏꯌꯦ ꯁꯥꯏꯂꯦꯟ ꯊꯝꯃꯝꯅꯤ ꯑꯣ ꯌꯥꯝ ꯈꯪꯈꯤꯕꯩ ꯃꯑꯣꯡꯅꯦꯕ ꯀꯥꯏꯗꯩꯅꯣꯍꯦ ꯅꯪꯅ ꯈꯪꯕ ꯅꯠꯇꯦꯀꯣ ꯍꯥꯟꯅꯗꯤ ꯃꯥꯒ ꯑꯩꯒ ꯐꯣꯟꯗ ꯁꯛ ꯈꯪꯅꯗ꯭ꯔꯤꯉꯩꯗꯣ ꯅꯨꯡꯁꯤꯅꯔꯤꯅꯦ ꯍꯧꯖꯤꯛꯇꯕꯨ ꯁꯛ ꯈꯪꯅꯕꯗꯒꯤ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯖꯦꯝꯁꯅ ꯍꯧꯖꯤꯛꯅ ꯇꯥꯃꯣꯒꯤ ꯁꯛ ꯎꯕꯗ ꯈꯪꯉꯤꯔꯕ ꯅ꯭ꯌꯨꯇꯟ ꯃꯅꯥꯎꯄꯥꯒꯤ ꯃꯅꯥꯗꯨ ꯂꯩꯔꯒ ꯏꯁ ꯑꯩꯕꯨ ꯁꯛ ꯌꯥꯝ ꯊꯤꯕꯩ ꯃꯑꯣꯡꯗ ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ ꯑꯁ ꯅꯥꯏꯌꯦ ꯀꯩꯅꯣꯃꯦ ꯈꯪꯅꯤꯗꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯃꯤ ꯌꯥꯝ ꯋꯥꯍꯟꯕ ꯍꯩꯕ꯭ꯔꯕꯨ ꯌꯥꯝ ꯊꯨꯅ ꯄꯨꯁꯜꯂꯛꯇ ꯌꯥꯗ꯭ꯔꯦꯍꯦ ꯖꯦꯝꯁ ꯅꯣꯛꯂꯒ ꯅꯪ ꯎꯕꯗ ꯀꯤꯗꯅ ꯂꯣꯠꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁ꯭ꯀꯨꯜꯒ ꯀꯥꯔꯛꯇ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯥ ꯂꯣꯏꯔꯦ ꯌꯨꯝꯗ ꯆꯤꯡꯊꯣꯛꯇꯣꯏꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯁꯤꯜꯂꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯍꯧꯈ꯭ꯔꯦ ꯍꯦꯟꯔꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯋꯥꯔꯤ ꯇꯧꯔꯤ ꯈꯪꯗꯦꯗ ꯑꯔꯣꯟꯕꯒ ꯇꯧꯔꯝꯃꯗꯤ ꯍꯤꯡꯅ ꯐꯨꯝꯃꯦꯗꯅ ꯃꯥ ꯍꯦꯟꯔꯤ ꯁꯨꯝ ꯋꯥꯔꯤ ꯀꯟꯅ ꯇꯧꯔꯤ ꯀꯅꯥꯒꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯀꯩꯒꯤ ꯋꯥꯗꯣꯏꯕ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯋꯥꯔꯤꯗꯣ ꯇꯥꯂꯛꯇꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯍꯦꯟꯔꯤ ꯐꯨꯛ ꯍꯧꯒꯠꯂꯒ
ꯕꯦꯜꯀꯣꯅꯤ ꯂꯣꯝꯗ ꯆꯠꯅꯕ ꯍꯥꯏꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯀꯧꯔꯛꯏ꯫ ꯑꯉꯥꯡ ꯐꯣꯟ ꯂꯥꯛꯑꯦ꯫ ꯑꯃꯨꯛꯁꯨ ꯃꯤꯁ ꯀꯣꯜ ꯇꯥꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯈꯤꯡꯖꯤꯜꯂꯛꯏ꯫ ꯄꯤꯛꯇ꯭ꯔꯨ ꯂꯥꯛꯃꯟꯗꯕꯗꯒꯤ ꯍꯦꯟꯔꯤ ꯆꯪꯁꯤꯜꯂꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯕꯦꯒꯇꯨ ꯐꯥꯛꯇꯣꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯂꯥꯛꯏꯕ ꯀꯣꯜꯗꯨ ꯄꯤꯛꯇ꯭ꯔꯨꯒꯤ ꯐꯣꯟ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯅꯧꯕ ꯐꯣꯟ ꯑꯃ ꯌꯥꯎꯔꯝꯕꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯉꯛꯅ ꯐꯣꯟꯗꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯝꯕꯔꯁꯨ ꯁꯦꯞ ꯇꯧꯔꯒ ꯂꯩꯔꯝꯃꯤ, ꯃꯥꯏ ꯁꯥꯏ ꯍꯥꯏꯅ꯫ ꯍꯦꯟꯔꯤ ꯀꯣꯜꯗꯨ ꯑꯣꯛꯏ꯫ ꯁꯣꯝꯗ ꯐꯣꯟ ꯑꯣꯛꯄ ꯅꯪꯗꯦ꯫ ꯅ꯭ꯌꯨꯇꯟ ꯃꯌꯥ ꯆꯤꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯪ ꯉꯁꯥꯏꯅ ꯐꯣꯟ ꯄꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯀꯥꯏ ꯆꯠꯂꯨꯒꯦ? ꯅꯪꯍꯧꯗꯦ ꯍꯦꯟꯔꯤꯅ ꯐꯣꯟꯗꯨ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯦ꯫ ꯐꯣꯟꯗꯨ ꯁꯥꯐꯨ ꯀꯟꯅ ꯂꯪꯕꯅ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯂꯧꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯕꯨ ꯀꯟꯅ ꯀꯧꯔꯛꯏ꯫